Bismillahirrahmanirrahim. Bagi wahai karadang. Alhamdulillahi rabbil alamin. Wassalatu wassalamu ala sayyidil mursalin wa ala alihi wa ashabihi ajma'in. Amma ba'd. Qala Allah ta'ala wa rattilil Qur'ana tartila. Sadaqallahul azim. Ilmu tajwid atoiba thak wanglaba ulum haibadi mahi singi manungdagi atoiba ulum amani. Masigi mahi asi kwaidagi faba amadi kwaidagi thak wangba atoiba Allah ge kalam haibadi Qur'an majid ka mari lainai. Qur'an Allah ta'ala ge atoiba larikni masi Arabi londani jannat ke sumarol ni Allah mapu amakaktani haibagi afongba amadi aseng basaktang ni Nabi sallallahu alaihi wasallam gi nabi oibagi afong wa khodam ni Nabi sallallahu alaihi wasallam gi afong ba mu'jizani dunia amadi akhirat ki asing ba pantung yong na ba pa ipong khuding maki lamjing lairik ni maram masina Qur'an bu Arabi londa mayik seng na amadi chumna sonba loina na Arabi lon adumak tabang ngamna ba honaraga son ba darkar ni natrabadi Qur'an ki Arabiyat adumang khragani aduga Allah ta'ala na banda ay koida pining liba pausel adugi ona tayna bada artha su on khragani kodam oina qalbun kafa chawba artha thamoy kalbun kaf machada hui nasrun swat kaloina na mateng toba mateng pangba nasrun sin kaloina na langja khalqun khada semba sembiba sigi artha dalai halqun khagi mafam da hason ba samkok pa morokok pa artha dalai Allahu akbar Allah kwaidagi hena chawi Allahu akbar ki Allahu akbar hamza da yawri ba zabar asibu chingduna sonba artha Allah kwaidagi hena chawbara na'uz billah shariki wa artha on kra wa nafa'ana mahangna aibadi Allah ta'ala na ikoida kana ba binabi wa nafa'ana ain gi zabarbu jazam sonba artha ikoina mahakpo haibadi Allah bu kana ba bi na'uz billah asina chingba aikoina khodam khara asidagi fazana mayek sengna khangba ngamle madudi Qur'an paki mayek ama onana songi batara badi haibadi mayek amagi mafamda atopa mayek ama lana son karabadi artha da kaya yamna akai balai amadi artha on ki haibasi maram asimak nani Allah ta'ala na mahaki athoiba kalam pakta haibiri basi madudi warattil Qur'ana tartila haibadi na khoi Qur'an bu tartil amusung tajwid ka loina na solo tartil amusung tajwid ka loina no solo haibagi artha di Qur'an gi may khoding mapu magi thofam dagi makharis dagi tho amasung may khoding mapu magi sifat senga loina na solo amasung lepa matamda mafam chana leplaga solo haibani asumna sondrabadi madu tajwid ki matung inna Qur'an chumna son bahaira roi Qur'an bulana son bahaira gani hadis maqtalai رب إن الله يحب أن يقرأ إن الله يحب أن يقرأ القرآن كما أنزله الله تعالى نا قرآن مجيد بو mahangna tharakhiba mong adumaktada sonba pami Allah ta'ala na Qur'an majid po mahangna tharakhiba mong adumaktada sonba pami madugi mayokta sonba na Allah gi apamba oide Qur'an bulana soliba amade mayek sing thokpada makharaj ki wakal tawdriba soningba mong da kari su parwa tawdana Qur'an gi tilawat tawdriba adugum lama miyoy sing adugi matangda akan bacaira kaya gi wafam sing hadis dalai Hazar Anas radhiyallahu ta'ala anhu dagi manqulni rubbatan lil Qur'an wal Qur'anu yal'anu ihya ulumuddin jil number 1 safa number chaniga 74 artha Qur'an Sharif ki tilawat tawba miyoy kaya morom gi halat asumna oy haibadi makoina Qur'an bulana sonu maram dagi Qur'an masamakna tilawat tawri misak adugi matak tabat du'a tawi maram masina Qur'an bo tajwid ka loina na son bayam na magdarkar oy
Mullah Ali Qari rahmatullahi alayna ilma tajwid ki matang asumna habiri tajwid ki ilma tamba farz kifaya ni aduga tajwid ki matung inna Quran son ba asina farz ain ni tajwid ki lamda sangnai raba maming lai raba afawba imamul fan Hazrat Allama Ibn Jazari rahmatullahi alayna habiri wal akhdhu bit tajwid hatmun lazimun man lam yujawwid al Quran athimun. Artha tajwid ki ilma tamba yamna muk darkar oi lazim ni maramdi kana gumbana Quran bu tajwid ki matung inna sondrabadi maha gunhagar ni samna hairabada tajwid ki lamda iramdam Manipur macha ikhoidana ka hena award pa amadi asoi balai haibadu oi hiram asida award pa amadi asoi ba kaya laini ba asibu ai qari class ke sadar obidi ba Hazrat Maulana Qari Yusuf Sahib Tankarwi rahmatullahi alayh Gujarat. Hazrat Maulana Qari Yusuf Sahib Tankarwi Gujarat damat barakatuhul aliyana fikar amal lobiduna mahak masamang na Urdu londa namtho kharaba madrasa makatib kaya da su nisabta habna kharaba yam na laiba mawong da ikraba tasilit tajwid ko balaidik adubu matik cha jadraba yahakpo Manipuri londa artha handong naba hairak padagi bandana miyam da kana gani masiyam na maru oi ba subject amani khanjaduna haita artha hanjakibani asoi aran natragana yanta daba jingnaba wafam yaurabasu madubu pabiriba Hazara singna nachana naumani khanbiduna ai isa makta ningsing biraknaba salam ga loinana darkhas tawjari ekoi khuding makpu lairik asidagi mapung fana kana baloba ngamhanbi boisanu amin. Urdu dagi Manipuri londa lairik artha han matamda mateng tobirakhiba amadi asoi ba aran ba kayabu ikhut paiduna chumthok pirakhiba loinana hiram khuding makta mateng pangpirakhiba aigi ustad sing amadi aigi marup mapang sing unamak mafamda karma wahina harab amadi penjaba fongdok kadagi haibadu aigi ilma da wahi oina saithana balai zadre Allah Ta'ala na hazarate wala punamaku dunia amadi akhirata afaba mahud azra azim bibi boisanu Allah na lari asimusu qayamat fawpagi oina qabul tawbi boisanu amin ya karim. Lari asi Urdu Gujarati English loina na Manipuri language marita phong zakrabani. Talib dua Sayyid Liaquat Ali Tabarak Ali. Address Waqta Islamabad 1 number 8 Manipur. Madrasa Jamia Abdullah bin Mas'ud Baroda Tanjaja Gujarat India.